ahanbamaktada yengbiriba amasung tabiriba nungsizaraba ichilinausing ichechelsing marupsing ojasing ima pabungsing pumnamakpu dayanan laishramna miyoiba ikhoigi amatta ngairaba kanbiba mapu aikhoibu nungsibiba amasung miyoiba ikhoigi damakta aikhoina tawkhiba tawriba amasung tawrakkadawriba ishorgi mayokta leiba phattaba singi damakta thawai thaduna siduna phumduna amasung humni suba numitta hingatuna numit nifuni tebang panbada leibiramduna changna swargada kaduna thawai asengba holy spirit oiduna tebang panbada lakpiba mapu Jesu Christa gi sengthoireba minglenda yaifa mangol pizari tekta kaidana anayek yaudana loinana manung matam chadana sena thokpadagi ipana kanbiba hoisanu loinana dayanan laishramna yaifa mangol su pizari ikai khumjari ngasi aina mayamda phongdok jagadoribasidi ai ngarang nahaldagi aigi thamoida fauzarapani madudi Jesu Christa na eibu kanbikhi hairibasigi matangda aigi punsigi wari kharadang ai mayamna thamjagi Jesu Christa na eibu kanbikhi matamamada Jesu Christa kanano khangdringagi matamda taibang panbada wahang ama aina angang oiringadi yam tattana aigi thamoida aigi wakhalda phaurakhiba madudi aise shiraba matungda taibang panbada leiriba ima ipa ichilinau amatta khangadaba makhai swai launa khanghaudana mangkhradra amasung shiba haibase khalluba matamda yamna kirami amasung shiba kibagi maramna aina thamoida langtaknabase aigi angang oiringidagi hauna I phauzare adubu aigi thamoida ingthaba leiramde hanagi matamda tongan tongan mafamsingda chattuna mina khuramnaba pumnamakta khuramamba amasung anaye kayana su yomduna lakhiba aigi punsini adubu khanghaudaba matamda khanghaudana thaudok amadagi ahingba kanbiba mapu Jesu Christa se aina thengnajabani hairiba thaudok adugi mamangda Jesu gi wahi kayama takhi adubu maruoina Jesu na kari tawbikhi haiba dudi natlamde adubu Christian haina Christian mi haiduna adumai takhi Christian gi laini haiduna takhi adubu aigi punsida khanghodaba thaudok amakhaktagi aina kabungans haiduna kasargi silchargi manakta leiba kabungans hairiba compound aduda compound dugi hek mathakta church leibani aduga khoi chilnaw singna tawraga changaga ahingda ekhoi lerki yamba mana Christian nupi luhongduna kabungasta leikhre haina tabadagi ekhoina chatlaga ekhoina lauba phuba yamba duda loinana pastor duda phuraba matungdagi ahing chupa ekhoina ahingda tawruraga phururaga magi nupi duna hallelujah hallelujah haiduna lauduna amasung ekhoina hallasi haiduna halle amasung nongalaba matungda aigi hakchangda khanghodaba awaba anaba kok ngauraga chatpa ngamdaba mihuni yam kanna chongba ai shirani haibagi wakhan lakhiba aise aina pokpadagi hauna gyan tarakpadagi hauna tawkhiba tawhoidaba pumnamakse loina ningsangakpa aise matik chadabani aise dharmagi wahaida hindi gi londa papini sinner ni english ta aduga ishor gina yaningdaba thabak tawkhiba mini haibase isa khanjaraga kaptuna imada nupida chatpa phawba ngamdaduna leiramaba igi punsi se ahanba Jesu Christa phangnaba matamda adubu Jesu Christa na Jesu Christa gi nungsibase
ꯑꯩꯅ ꯐꯨꯔꯨꯕ ꯄꯥꯁꯇꯔꯗꯣ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯩꯉꯣꯟꯗ ꯎꯠꯊꯣꯛꯄꯤꯔꯛꯏ ꯃꯔꯝꯗꯤ ꯑꯗꯨ ꯁꯥꯊꯤꯅ ꯑꯩꯈꯣꯏꯅ ꯐꯨꯈ꯭ꯔꯤꯕ ꯄꯥꯁꯇꯔꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯃꯤꯕ ꯄꯥꯁꯇꯔꯗꯨꯅ ꯃꯦꯗꯤꯀꯦꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯄ ꯄꯥꯁꯇꯔꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯈꯤꯕꯁꯤꯡꯗꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁꯀꯤ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯇꯧꯔꯒ ꯑꯥꯏꯖꯣꯜꯗꯒꯤ ꯃꯤ ꯂꯥꯛꯑꯝꯃꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯛꯑꯝꯃꯤ ꯁꯤꯜꯆꯔꯗꯒꯤ ꯂꯥꯛꯑꯝꯃꯤ ꯑꯇꯣꯞ ꯃꯐꯝꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯌꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯁꯇꯔ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯨꯈꯤꯕ ꯄꯥꯁꯇꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯈꯤꯕꯁꯤꯡ ꯑꯗꯣ ꯊꯣꯛꯄꯤꯔꯧ ꯑꯩ ꯃꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯆꯦꯟꯁꯤꯜꯂꯒ ꯍꯥꯏꯔꯤꯕ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯑꯩꯅ ꯀꯞꯈꯤꯕꯅꯤ ꯑꯣꯖꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯔꯛꯄꯒꯤꯅꯤ ꯑꯩ ꯆꯠꯄ ꯉꯝꯃꯛꯇꯕꯒꯤꯅꯤ ꯑꯩ ꯀꯣꯛ ꯉꯥꯎꯔꯛꯄꯒꯤꯅꯤ ꯑꯩ ꯃꯤꯍꯨꯟ ꯌꯥꯝ ꯀꯟꯅ ꯆꯣꯡꯕꯒꯤꯅꯤ ꯑꯩ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯕ ꯉꯝꯃꯛꯇꯕꯒꯤ ꯃꯔꯝꯅ ꯑꯩꯅ ꯑꯣꯖꯥ ꯄꯥꯁꯇꯔ ꯑꯗꯨꯗ ꯑꯩꯅ ꯈꯨꯔꯝꯈꯤꯕꯅꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯄꯥꯁꯇꯔ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯑꯩꯕꯨ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤ ꯏꯄꯥ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯏꯄꯥꯅ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯥꯛꯈꯤꯕꯁꯦ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏ ꯄꯥꯄꯤꯅꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯄꯥꯁꯇꯔ ꯑꯗꯨꯅ ꯅꯥꯟꯊꯕꯤꯗꯨꯅ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯈꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯪꯕ ꯍꯧꯈ꯭ꯔꯦ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯇꯝꯗꯨꯗ ꯑꯩꯅ ꯇꯧꯔꯨꯕ ꯑꯍꯤꯡꯗ ꯆꯪꯉꯒ ꯐꯨꯔꯨꯕꯗꯣ ꯑꯇꯣꯞꯄ ꯙꯔꯃ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯙꯔꯃ ꯑꯃꯗ ꯑꯍꯤꯡꯗ ꯆꯪꯉꯒ ꯐꯨꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯗꯜ ꯃꯌꯥꯝ ꯁꯪꯒঠꯟ ꯃꯌꯥꯝ ꯂꯥꯛꯇꯅ ꯑꯩꯕꯨ ꯐꯨꯕ ꯍꯥꯠꯄ ꯑꯩꯉꯣꯟꯗ ꯀꯦꯁ ꯇꯧꯁꯟꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯐꯪꯅꯖꯔꯨꯕ ꯃꯄꯨꯁꯦ ꯃꯥꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯖꯦꯜꯗ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯐꯨꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯉꯣꯟꯗ ꯎꯠꯊꯣꯛꯄꯤꯔꯛꯈꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩꯅ ꯖꯤꯁꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩ ꯄꯥꯄꯤꯅꯤ ꯑꯩ ꯇꯧꯍꯩꯗꯕ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯍꯧꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯃꯆꯤꯟ ꯊꯤꯕ ꯏꯃꯥ ꯏꯄꯥꯗ ꯐꯠꯇꯕ ꯉꯥꯡꯕ ꯏꯃꯥ ꯏꯄꯥꯗ ꯂꯥꯟꯕ ꯏꯃꯥ ꯏꯄꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤꯕꯅꯆꯤꯡꯕ ꯑꯃꯁꯨꯡ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯀꯣꯏꯅꯔꯝꯃꯒ ꯊꯥꯗꯣꯛꯑꯝꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯦ ꯐꯠꯇꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯑꯗꯨꯗꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯄꯥꯁꯇꯔ ꯑꯩꯈꯣꯏꯅ ꯐꯨꯔꯨꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯀꯧꯕꯤꯔꯛꯄꯒꯤ ꯑꯍꯥꯟꯕ ꯁꯤꯖꯤꯟꯅꯕꯤꯕ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ONGCꯗ ꯁꯦꯐꯇꯤ ꯑꯣꯐꯤꯁꯔꯒꯤ ꯄꯣꯁꯇ ꯐꯥꯌꯔ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯦꯟड ꯁꯦꯐꯇꯤ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯔꯤꯕ ꯀꯣꯔꯁ ꯑꯗꯨ ꯇꯝꯃꯕ ꯃꯇꯨꯡꯗ ꯑꯩ ꯊꯕꯛ ꯇꯧꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯃꯤ ꯇ꯭ꯔꯤꯄꯨꯔꯥꯗꯅꯤ ꯑꯩꯅ ꯂꯩꯖꯔꯝꯕꯁꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯎꯗꯩꯄꯨꯔꯒꯤ ꯃꯅꯥꯛꯇ ꯄꯥꯂꯥꯇꯅꯥ ꯍꯥꯏꯅ ꯃꯐꯝ ꯑꯃ ꯂꯩ ꯑꯗꯨꯒ OTPC ONGCꯒꯤ ꯄ꯭ꯔꯣꯖꯦꯛꯇ ꯑꯩ ꯊꯕꯛ ꯁꯨꯔꯝꯕꯅꯤ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯃꯤꯁꯤꯡꯗꯣ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯄꯥꯁꯇꯔꯗ ꯑꯩꯈꯣꯏꯅ ꯐꯨꯔꯨꯕ ꯑꯣꯖꯥ ꯄꯥꯁꯇꯔꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯔꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔ ꯁꯦꯐꯇꯤꯒꯤ ꯏꯟꯆꯥꯔꯖ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯁꯥꯎꯠ ꯏꯟꯗꯤꯌꯥꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯃꯤꯁꯤꯡ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯁꯦ ꯑꯩꯉꯣꯟꯗ ꯍꯧꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯇꯝꯗꯨꯗꯒꯤ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯔꯒ ꯍꯔꯥꯎꯖꯕꯁꯦ ꯐꯥꯎꯔꯛꯈꯤ ꯑꯩ ꯀꯔꯤꯁꯨ ꯈꯪꯈꯤꯗꯦ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯀꯔꯤꯁꯨ ꯙꯔꯃꯒꯤ ꯑꯣꯏꯕ ꯀꯔꯤꯁꯨ ꯈꯪꯈꯤꯗꯦ ꯑꯩꯅ ꯈꯪꯕꯗꯤ ꯖꯤꯁꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯖꯤꯁꯨꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯄꯥꯁꯇꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯊꯣꯛꯇꯕ ꯑꯃ ꯊꯣꯛꯈꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯇ꯭ꯔꯒꯁꯨ ꯐꯨꯕꯤꯔꯕ ꯍꯥꯠꯄꯤꯔꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇ ꯑꯣꯖꯥ ꯄꯥꯁꯇꯔꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯖꯕꯤꯕꯁꯦ ꯃꯍꯥꯛꯅ ꯅꯤꯡꯉꯤꯕ ꯃꯍꯥꯛꯅ ꯈꯨꯔꯝꯃꯤꯕ ꯏꯁꯣꯔꯁꯦ
ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯇꯩꯅ ꯏꯁꯣꯔ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯔꯒ ꯍꯔꯥꯎꯖꯕꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯈꯤ ꯑꯩ ꯕꯥꯞꯇꯥꯏꯖ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯍꯧꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯁꯨꯇꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯕꯥꯞꯇꯥꯏꯖ ꯇꯧꯅꯤꯡꯕꯅ ꯑꯩ ꯂꯩꯕ ꯉꯝꯗꯦ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯕꯥꯞꯇꯥꯏꯖꯁꯨ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯥꯏꯍꯟꯅꯤꯡꯉꯤ ꯃꯌꯥꯝꯗ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯕꯣꯟꯇꯥꯔꯥꯄꯨꯔꯒꯤ ꯆꯔꯆꯇ ꯂꯥꯛꯑꯒ ꯊꯕꯛꯇꯒꯤ ꯁꯨꯇꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯝꯄꯥꯎꯟꯗꯨꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯨꯒ ꯍꯥꯏꯖꯗꯨꯅ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟꯒꯤ ꯑꯣꯖꯥꯁꯤꯡꯅ ꯀꯥꯕꯨꯡꯁꯀꯤ ꯄꯥꯁꯇꯔꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯗꯌꯥꯅꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯄꯥꯁꯇꯔꯅ ꯂꯥꯛꯄꯤꯗꯨꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯗꯨꯅ ꯏꯄꯥꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯕꯥꯞꯇꯥꯏꯖ ꯇꯧꯍꯟꯕꯤꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯏꯁꯣꯔꯒꯤ ꯃꯉꯥꯜꯁꯦ ꯑꯩꯅ ꯐꯪꯕ ꯍꯧꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯖꯤꯁꯨꯁꯦ ꯏꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯉꯝꯃꯝꯗ꯭ꯔꯤ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟꯗꯤ ꯑꯣꯏꯔꯦ ꯑꯩ ꯏꯄꯥ ꯍꯥꯏꯅ ꯀꯧꯕ ꯉꯝꯗꯦ ꯑꯩꯅ ꯐꯨꯔꯨꯔꯦ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯥꯁꯇꯔ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯟ ꯑꯁꯦ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕꯗ ꯊꯥꯡꯒꯠꯂꯕ ꯃꯤꯡꯊꯣꯜꯅꯤ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯕꯨ ꯈꯟꯗꯣꯛꯅꯕꯒꯤ ꯃꯆꯥꯁꯤꯡꯗ ꯑꯐꯕ ꯋꯥꯍꯩ ꯋꯥꯄꯥꯎ ꯏꯁꯣꯔꯒꯤ ꯄꯥꯝꯖꯔꯤꯕ ꯊꯕꯛꯁꯤꯡ ꯇꯥꯛꯊꯣꯛꯅꯕ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯊꯝꯕꯤꯕꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯐꯨꯈꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯁꯥꯎꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯛꯂꯕ ꯑꯩꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯏꯔꯒ ꯑꯁꯥꯝꯒꯤ ꯅꯥꯝꯔꯨꯞ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ONGCꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯏꯕ ꯃꯇꯝꯗ ꯃꯅꯥꯛꯇ ꯆꯔꯆ ꯑꯃꯈꯛ ꯂꯩ ꯍꯥꯏꯔꯤꯕ ꯆꯔꯆꯇꯨꯗ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯩ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯝꯁꯦ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩ ꯑꯃꯁꯨꯡ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯊꯣꯡꯗꯣ ꯂꯣꯜꯂꯒ ꯂꯩꯔꯝꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯥꯗ ꯑꯃꯨꯛ ꯈꯜꯂꯒ ꯑꯩꯅ ꯊꯦꯡꯅ ꯆꯠꯄꯒꯤ ꯗꯃꯛ ꯇꯧꯕꯅꯤ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯤ ꯑꯩꯁꯦ ꯉꯁꯤꯁꯨ ꯑꯩ ꯐꯠꯇꯦ ꯑꯩꯁꯦ ꯐꯠꯇꯦ ꯑꯩ ꯃꯄꯨꯡ ꯐꯥꯗꯦ ꯑꯩꯅ ꯉꯟꯅ ꯆꯠꯂꯝꯃꯒꯗꯤ ꯆꯔꯆꯇꯣ ꯍꯥꯡꯉꯒ ꯏꯁꯣꯔ ꯈꯨꯔꯨꯝꯃꯒ ꯂꯥꯛꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅ ꯆꯠꯄꯒꯤ ꯃꯔꯝꯅ ꯆꯔꯆ ꯊꯤꯡꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥꯗ ꯍꯥꯏꯖꯔꯒ ꯁꯥꯎꯖꯔꯒ ꯑꯃꯁꯨꯡ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯑꯅꯥꯕ ꯄꯨꯀꯣꯛ ꯀꯣꯛꯄ ꯅꯠꯇꯦ ꯏꯁꯣꯔꯅ ꯈꯪꯉꯤ ꯃꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯅꯥꯔꯛꯄ ꯒꯨꯂꯤ ꯍꯤꯗꯥꯛ ꯀꯌꯥ ꯇꯨꯝꯕ ꯌꯥꯗꯅ ꯇꯨꯝꯅꯕꯒꯤ ꯍꯤꯗꯥꯛ ꯆꯥꯔꯒꯁꯨ ꯂꯩꯔꯝꯃꯤ ꯑꯩꯁꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯦꯀꯣ ꯍꯥꯏꯅ ꯑꯩꯅ ꯃꯊꯪꯒꯤ ꯁꯟꯗꯦ ꯉꯥꯏꯔꯦ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯩꯅ ꯅꯥꯝꯔꯨꯞꯀꯤ ꯆꯔꯆꯇ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯆꯔꯆ ꯑꯗꯣ ꯐꯖꯅ ꯍꯥꯡꯗꯣꯛꯑꯒ ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯃ ꯊꯥꯜꯂꯒ ꯑꯁꯥꯃꯤꯁꯀꯤ ꯃꯔꯣꯟꯗ ꯒꯣꯁꯄꯦꯜ ꯏꯁꯩ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯕꯒꯤ ꯏꯁꯩ ꯊꯥꯔꯒ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯗ ꯑꯩꯅ ꯀꯤꯅ ꯑꯩꯅ ꯑꯣꯖꯥ ꯄꯥꯁꯇꯔ ꯑꯃꯗ ꯐꯨꯈꯤ ꯖꯤꯁꯨꯅ ꯑꯩꯕꯨ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯖꯤꯁꯨ ꯑꯩꯕꯨ ꯀꯣꯛꯄꯤꯌꯨ ꯖꯤꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯁꯦ ꯄꯥꯄꯤꯅꯤ ꯑꯩꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯌꯥꯖꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯒꯤ ꯑꯅꯥꯕꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯨꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯅ ꯈꯨꯔꯈꯨꯗ ꯀꯨꯜꯂꯒ ꯈꯨꯔꯝꯃꯤ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯍꯧꯒꯠꯂꯒꯦ ꯇꯧꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯃꯦꯁꯦꯖ ꯑꯃꯈꯛ ꯂꯥꯛꯈꯤꯕꯅꯤ ꯃꯦꯁꯦꯖ ꯂꯥꯛꯈꯤꯕꯁꯦ ꯃꯥꯒꯤ ꯃꯦꯁꯦꯖꯀꯤ ꯇ꯭ꯌꯨꯟꯗꯣ ꯃꯈꯣꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯏ ꯃꯔꯝꯗꯤ ꯀꯅꯥꯝꯁꯨ ꯂꯩꯔꯝꯗꯦ ꯑꯩꯅ ꯀꯤꯅ ꯖꯤꯁꯨ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯗ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯤꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯪꯕꯤꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯅ ꯌꯥꯅꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯔꯆꯇ ꯑꯩꯅ ꯀꯤꯅ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤꯉꯩꯗ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝꯅ ꯑꯩ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈꯤ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ 1 ꯀꯣꯔꯤꯟꯊꯤꯌꯥꯗꯒꯤ ꯆꯦꯞꯇꯔ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯈꯤ
Nekhoi Ishwargi asengba sangni sang adubu manghanba singbu aina manghangani masigi artha se kari oina lawbi haiduna hairiba misaktuga aiga ahanbadadi message oina thanaramani madudagidi number lawraga ikoi phone da wari sanare ai Bible paba hiramdri mahakna hairei madudi marup hairiba chapter ga verse kado aduga yawbani aina thire ai phangde adudai aina haire mangonda marup ngaktang ai thamge mobile se ai yengaga phangaga hairake haina aina holy Bible se ai thabak ta konserlaga aina hai ipa aina Jesus film in Manipuri londa leba Jesugi film da Jesuna hai kibado thong thinjaba magi damak thong hangdok pi nijaba mangonda pi khawrangba mangonda pitai haibase aina hai ai yam khawrang je wahi si yam khawrang je sigi artha se amasung sigi Bible da kadai dagi yawrino ai phangde engonda phangan biu haiduna ni ko madugi matungda aina haugatlaga thabak ta thamaga khuramaga haugatlaga aina thiba matamdadi ngahak lerega phange adugagi aina hange marup phange masigi artha dine aina mamangna tawkhibado pastor phure ai nare sirani isona hatoni ene khalamaga aina hai aikhoi mibese isona sembi bani ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏ ꯃꯇꯝꯗꯨꯗ ꯈꯪꯅꯗꯕ ꯃꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯁꯦ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟꯗ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯟꯖꯔꯒ ꯃꯇꯨꯡꯗꯁꯨ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯀꯟꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯕ ꯋꯥꯠꯄꯗꯣ ꯑꯩꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯗꯕꯗꯣ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕ ꯃꯔꯨꯞꯇꯣ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯐꯪꯍꯟꯕꯤꯈꯤꯕꯅꯦꯕ ꯃꯔꯨꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯔꯨꯞ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯦ ꯌꯦꯡꯉꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯤꯈꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯞꯀꯤꯗꯃꯛꯇꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯁ꯭ꯋꯔꯒꯗꯨꯠ ꯒꯥꯕ꯭ꯔꯤꯌꯦꯜ ꯑꯊꯣꯏꯕ ꯁ꯭ꯋꯔꯒꯗꯨꯠꯄꯨ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯇꯨꯅ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯃꯦꯔꯤꯗ ꯀꯃꯥꯏꯅ ꯍꯥꯏ ꯅꯪ ꯃꯤꯔꯣꯟꯒꯅꯤ ꯅꯪꯗꯤ ꯏꯁꯣꯔꯗꯒꯤ ꯊꯧꯖꯥꯜ ꯐꯪꯖꯔꯦ ꯅꯪ ꯃꯤꯔꯣꯟꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯀꯅꯤ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯖꯤꯁꯨ ꯊꯣꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯀꯟꯕꯤꯒꯅꯤ ꯖꯤꯁꯨ ꯄꯣꯛꯈ꯭ꯔꯦ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯄꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯀ꯭ꯔꯣꯁꯇ ꯁꯤꯈ꯭ꯔꯦ ꯃꯍꯥꯛ ꯐꯨꯝꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯤꯡꯒꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯔꯨꯞ ꯅꯍꯥꯛꯅ ꯖꯤꯁꯨꯕꯨ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯂꯧꯁꯟꯖꯕꯒꯤ ꯃꯔꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯂꯧꯁꯟꯖꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯅꯪꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯕꯅꯤ ꯖꯣꯍꯥꯟꯗ ꯀꯃꯥꯏ ꯍꯥꯏ ꯅꯪꯅ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯂꯩꯁꯦꯝꯕꯤ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕ ꯐꯪꯏ If you believe in Jesus, Jesus will give you power to become a child of God. Marupna karigidamuktano churchta ai pap kokpiu hairibu karigino. Aidi leijade haiduna karigi hairibano. Aidi paisa jam leijade, paisa jam pibiu, paisa jam na piradi, aina ngonta paisa jam katke karigi hairibano. Aigi pap kokpiu karigi hairibano. Jesu da lakcharaba amana pap kokpiu haiduna leigadabagi maramse karigino Jesu gumna pap kokpibadi kanasu le yaude siduna phumduna hingatpadi kanasu yaude marup Jesu na nangbu nungsi marup na pap kokpiu haibado Jesu gi apen banate marup ngasidagidi pap kokchere aibu pap kokhanbire aibu nungsi bibagi damak thagachari haiduna haiba hau haiduna hairakhi amasung nimitto ai yam kapkhe ai thawai singba fange haiduna ai lauki maramdi karigino ai gonda leiramba chingnaba ai gonda leiramba Jesu na aibu hatorakadra haina khanbado ai loina kawkhre achumbado fange Jesu di hatokpa lakpa nate mahdi kanbiba lakpani miyoiba singbu kanbina bagi damakta I takiba mapune amasung Jesu bu aina lausanjaraba matungda aigi punsida wahang kaya ama laki madudi aina hana kuramamba sing aduna laini haiduna kuramamba singduna aigi thakta kari tawrakani aingonda kari tawrakadra aingonda chaina pirakadra chaitheng pirakadra adubu holy Bible na amasung aigi thamoida thawai singmana phongjokpi madudi Jesu gi minglen se khwaidagi hena wangba minglen aduni mahakna cross da shiba phumba amasung hingatpagi mapalna atia Malay mamasung malem gi leiron da leiba pumnamakna Jesu gi mingda khuru khudak kunduna khuram na bagini hai hallelujah chilna wiche chalima pabung sing Jesu na aibu adugumlaba tamthibado adudagi
ꯏꯁꯣꯔꯗ ꯑꯩꯅ ꯏꯁꯣꯔ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯕꯒꯤ ꯃꯍꯨꯠꯇ ꯏꯄꯥ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯩꯖꯔꯕ ꯃꯇꯨꯡꯗꯁꯨ ꯍꯥꯏꯔꯝꯕꯗꯣ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒꯤ ꯊꯧꯖꯥꯜꯁꯦ ꯑꯩꯒꯤ ꯊꯛꯇ ꯍꯩꯊꯕꯤꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯣ ꯏꯄꯥ ꯃꯇꯝꯗꯨꯒ ꯑꯩ ꯖꯤꯁꯨꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩ ꯐꯖꯅ ꯈꯪꯖꯈꯤ ꯃꯍꯥꯛꯅ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕꯤꯈꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯨꯃꯤꯠꯇꯨꯗꯒꯤ ꯈꯪꯕ ꯍꯧꯖꯈꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯃꯥꯡꯉꯩꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯖꯤꯁꯨꯗ ꯈꯪꯖꯗ꯭ꯔꯤꯉꯩꯗ ꯂꯥꯛꯆꯗ꯭ꯔꯤꯉꯩꯗ ꯑꯩ ꯁꯤꯕ ꯀꯤꯔꯝꯕꯗꯣ ngasi Jesu da lakseraba matungda Jesu na aibu kanbikhi haibase aigi hakchangi anabu kanbiba khakta nate aigi shiba yaba adudagi kanbiba khakta nate lomba naidaba lambi ani tongan ba dharma gi lairik pumnamakna haibiriba heaven hell sarga leibak khamnung leibak sarga norok Jannat amasung jahannam haiduna tongan ba maronda leiriba mafam ani sigi manungdagi ishorgi leibakta lomban aidaba phawbada thambirani haibagi Jesuna ibu kanbikibani mase aigi thamoida phawsadakhibani chilnau chilma pabungsing ai Jesu kananu khangamde adubu Jesuna aibu khangbirame amasung aibu mahakna kauthokpikibase angakpa thabak amadagi yamna akiba thawdok amadagi aibu mahakna kauthokpirakibani masini ngasi aina mayamda thamjaningibase Jesu Christana aibu amasung thajaruba chilnau chilima babungsing adombu kanbibase tarai na kanbibilute adombu kanbibase Jesu Christana adombu kanbire haiduna adom haibiyuko Jesuna adom Jesuda lakcharagadi kanbire haiba ngambagi adomgi chindagi kanbire haibase adomna haibiyu maramdi Jesu Christa da lakchaba punsise phattabana khwaidagi hena yadaba aduni adubu aikoina phattabagi thaurang namhattuna Jesuda lakchaba haibase ishorgi ipa ishorgi aning manatna yade aigi pa gi aning manatragadi kanana su aigi nakta lakpa ngamde Ekoise ipagi thaurangi matunginani ekoina ngasi Jesu Christa da lakchari base Jesuna ibu kanbikhi paptagi kanbikhi tabang panbagi tongan pulamba chain singdagi kanbikhi tahoide adugi nakanda onganu adugi nimitto fattabani nakutta ado pullu adugi machu do setlu tongan belai tabang panbada haibaduna punduna thamami khoibu ishorgi matik mangal adubu nungsijaraba tabiriba chilnau che chalima pabung sing ekhoina kariguma ma punbana ekhoina din afaba yengbana ekhoina karigumba ama isagi damakta tawbana ekhoigi hakchangbu thawaibu ekhoina ngakthok jaba ngamde ngai hakki oina ngakthok ama yai adubu leishembiba mapuna ekhoida Jesugi ina ekhoigi hakchangse apumba yombiraga aikoina karigumba amaki karigumba tawthokpagi kathokpagi mathau tadre amen aikogi mahutta kathokibase Jesu masamakni usin sinkibase Jesu masamakni aduga mahakna sinkibasidi loba naidaba matam phawgini hallelujah thajariba chilnau che chilima pabung sing Jesuna adom busu kauri adom Jesu thajabi ngasi aina haijaribase aigi nateko ai phabagi nate ai kwaidagi na phattaba adubu kwatege na phaba mapase Jesuni mahakna aibu kanbiki phattabadi khakta nate norok ngasidi ipana ibu loine biduna ipa haina haijaduna matik chakhidrba aina mayamda Jesu Christa gi aphaba wa pau phungdok charibase asina sakini aihak matam amada phattaba oirame papi oirame amambagi lambida leirame Ishorna kanbiba karino khangamde adubu ngasidi Jesuna ibu khanghanbiduna kanbiduna miyebegi damakta I takhiba shikhiba phumkhiba ikhoibu kanbikhiba amasung humni suba numite hingatkibadi Jesu Christa khaktani mahakti lambi aduni mahakti achumba aduni mahakti hingba aduni mahakti alpha amasung omega aduni mahakti taibang panbada miyebesingna thinariba amatangairaba Sarga Malayam taibang pal marol ahumbu leishembi mapu aduni haibase ngasidi Jesu Christana khanghanbire thagachari
aduga ngasi Jesu na aibu kanbirba matungda aibu amuk thadokpigadra Jesu na thaibiri Jesu Christa na haibiri kai tongaidasu thadokpiroi aigi ichabu karigidamakta ina thadokkadoribano Holy Bible dagi shogi wahayam kak pathoksirake Johan gi pandup taragi pada taret pada kunga taret tagi hauraga pada kuntraga humdoya sifawa tabiu adom aigi yaw singna aigi khonjel tai aina mekhoibu khangi amasung mekhoina aigi tung illi aina mekhoida lomba naidaba hingba pi mekhoi kaidawai sumang loi aduga kana amatana aigi khuttagi mekhoibu muloi aingonda mekhoibu pibikhiba aigi ipana pumnamaktagi hena chawi kana amatana mekhoibu aigi ipagi makhuttagi munba ngamloi aiga ipaga amatane hallelujah Jesu Christa na thajurba chilna uche chilima pabung sing aikhoibu kanbibadi aikhoibu kanbibse mahakna kanbibasidine aikhoida sargagi laibaki oina aikhoibu kanbirabani aduga Jesu Christa gi wahina kari takpiri kanamtana aikhoibu munba ngamoi phattabana sumunba ngamlaroi maramdi Jesu Christa na aikhoibu kanbibse khwaidagi hena aroiba kanbiba duni maramdi aikhoise pibikhiba Ipa Ishor, Jehovah Ipa Ishor do, pumnamaktagi hena chawe. Hallelujah. Masini, ichil nawi chalima pabung sing aigi thamoida ipana fahon birak pase aina mayamda thamjabani. Aina thamjabase ai matik charamdaba papi oiramba amambagi lambi leiramba hingbagi asa leirudraba shiba khalluragi am kiramba shira matunda kari ogini khangamdraba adugumlaba amasung tongan basingna punduna leiramba aise Jesu na aibu hairiba pumnamaktagi kanbikhi aduga khwaidagi hena athoiba lomba naidaba heaven da aibu kanbire amasung thajarba Jesu Christa na loibikhiba thabakto yajaba singdo adubu lomba naidaba sargagi damakta Jesu na kanbiribani thagachari pa Ishor ipagi nungsiba chumbase nasana phongdokpa ngamanbibagi damak thagachari ipa nasana di karisu tawba ngamsidi nasagi pangal haibabu ipana loina biduna ipagi aphabu pau haidokchabase asina nasagi pangalni ipana loina bibagi damak thagachari tabiriba singbu ipana sokpi khuramjari ipa thagachabaga loina Jesu Christa ipagi minglena Amen. Thagachari thajurba chilnawi chel singna wapa wasi share tawbiu thajadriba singdisu yoba yanabagi damakta aduga thajadaba chilnawi chelima pabung sing karigumba adomna yengbiba taragadi Jesu Christa gumna ikhoibu nungsibase yaudabani mahakse dharma sandokpa nate Jesu na dharma sandokhide dharma haibadi ishorgi achumba takthokpa do dharmani ishorgi achumba lambida chatlibado dharmani Jesu na achumba karamna chatkani amasung miyoibana aina chummi haiduna khanba adubu aigi thamoida aigi wakhalda aigi ida phattaba tawhoidaba leina pap chena aikoina fai haina khanduna leiba adubu ishorgi mapung fadabado ishorna di phatti haiduna khallibado Jesu na thadaduna aikoibu mahakpu thajaba singbu kanbiba lakhrabani kanbikhare mahakpu thajaba singbu amasung lomba naidaba sargada pubigani wayenbagi matamda amuk lakani Jesu Christa langtak nabiba adom da phaubiba taragadi adom gi punsigi oina adom na tawkibagi oina phattabagi oina tongan mamaram gi langtak nabiba leibiba taragadi natraga ishor gi nungsiba adom na fangningba taragadi adom da ingthabana thanba punsi pambiba taragadi adom Jesu Christa bu kaubiu Jesu Christa bu losingbiu Holy Bible pabiu adom da thawai singba pavitra atma Holy Spirit na asengba Jesu Christa na adomda loina biduna adomda taibang panbagi amambagi pangaldagi adomse khaidokduna mangal gi punsi sargal leipaki achumbado amasung sargal leipaki oiba yarabado adomda oihanbigani maramdi khut ani tingthokduna aigi chanupa amasung ichanupi lao aina nekhoigi damukta shikhiba phumkhiba hingatpagumna kanana yaubage aina wayanbagi matamda laktoido aina nangmu nungsi aigi khonjel taro thagachari ipa punamukpu ipana hena loina biborasanu wapao sidagi ipagi macha yaw masa kaya khomba ngamba haibado ohenbirasanu Jesu Christa ipagi minglena hallelujah praise the Lord amen